Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Congress ki Bharat Joro Nyaya Yatra Thoubal Jila ki Khongjomdagi AICC ki President Malik Arjun Kharge na lamtharagani. Mukhyamantri Nongthombam Biren Singh na ngasi handakta Bisnupur Jila gi Akasoi gi khunja khara lekidaba aduga mari lainana makhoi gi imung manung gi miyoi sing amadi khunja singa unagani hairi. Bisnupur Jila gi uyung makhongda khulai paiba kuki militant sing leshinba leite mafam aduda CRPF amasung mga suba Sikh Regiment na akanba cheksul thoranga loinana ngak seli haina SP Bisnupur na khangalakli amasung leibagasi gi rajya kayada ngasi lawrok kumai sing pangthokli. Congress ki Bharat Joro Nyaya Yatra Thoubal Jila gi Khongjomdagi AICC gi President Malik Arjun Kharge na lamtharagani. Jatra asi Khongjom gi Nyai Maidandagi ngasi nungtil pung 2:30 da hogani. Madugi mamangda miyamna Khongjom War Memorial da haikat lekat tamgani. Jatra asi lebagasi gi rajya 15 phauduna numit humpu taruk ni chupna chatkani. Khongsadasi Maharashtra gi Mumbai da lushingani. Jatra asi gi matangda paudam ama कांग्रेस की लुचिंग राहुल गांधी की अनिसुब भारत जोरो नया जत्रा थौबाल डिस्ट्रिक्ट की खोंजोमदगी लमथानम थौराम पुनमक सेम साबन लोइरे भारत जोरो जत्रा असिगी लमथापम ओरिबा खोंजोम की पब्लिक ग्राउंड मियोय लिसिंग कयाना कांग्रेस की लुचिंग राहुल गांधी अमसुंग जत्रा असिबो लमथागदरिबा AICC की प्रेसिडेंट मालिक अर्जुन खरगे मफम असिदा थोंगलबा खौरांग नांगाइरि राहुल गांधी ने मफम असिदा हेक थोंगलबगा खोंजोम वार मेमोरियल कॉम्प्लेक्स चतुना मफम अदुदा लेरिबा खोंजोम वार लेखिदबा अथोबचिंगी मफमदा लेकटकनी मसिगी तुंगदा नेशनल हाईवे 102 की हेक ममांगदा लेबा खोंजोम की पब्लिक ग्राउंड पब्लिक मीटिंग अमदा वांगांगलबा मतुंगदा भारत जोरो न्याय जत्रा अदु AICC की प्रेसिडेंट मालिक अर्जुन खरगे ना लमथागनी आकाशवाणी इम्फाल की पाव की दमक खोंजोमदगी शुभम बिनोय खोंगसदसी matangda AICC ki General Secretary Jairam Ramesh na hai Bharat Joro Nyaya Yatra si rajniti gi oiba amadi mikhal gi khudong chaba launabagi pandamda sinba campaign nate masi Bharat ki Sangvidhan sembada achauba thodang lokiba lebagasi gi luchingba Dr. B.R. Ambedkar na thambiramba wakhalwanda yumpham oiraga chatkadaba khongchat amani magna hai jatra asina Bharat Sangvidhan piriba ningtamba mipung khudingmakta chap manaba hak amadi wayel phanganbaga loinana amaga amaga nungsi janabagi paujel sandokani Congress luchingba Rahul Gandhi Bharat Joro Nyaya Yatra ga mari lenana Imphal da ngasi thunglaragani magna Imphal gi koirengai bazar da miyangi mitin amada saruk yagani Sekmai gi Kaujeng Leima Sports Association football ground da su Sri Gandhi miyamda wangangani Mukhyamantri Nongthombam Biren Singh na ngasi Handak Bisnupur Jila gi Kumbi Police Station gi manung chanba Akasoi gi khunja khara lekhidaba aduga mari lainana makhoi gi imung manung gi miyoi sing amadi khunja singa unagani hairi Sri Biren na luchingba kangbu adu ngasi numitung matungda Kumbi area da thunglagani magna khongsada sida mafam adu da pamdaba thodok sing thokpak thengnanaba security force an lakhaliba thorang sing su yengshingani hairi Kaksing ki Ziban Hospital da Diabetes Mellitus amasung Obesity ki Management ki matang da Continuing Medical Education ki thauramama ngasi pangthokari thauramasi Indian Medical Association South East Manipur Branch amasung Ziban Hospital Kaksing na punasinbani thauramasi da Indian Medical Association South East Manipur Branch ki Dr. Nipurom Sarukyaki haire akhanghai kayana wangangki Rajya sigi nungthilgi numit khudingi phongba pauchi amada Numit kharani gi mamangdagi Bisnupur Jila gi uyung makhongda khulai paiba kuki leshinbagi oksongbungi miyam painare haina pawama phongkiba adubu aranbani haina Bisnupur Jila gi SP na thokpa cherol amana hairi cherol asina hai Bisnupur Jila gi uyung makhongda CRPF amasung mga suba Sikh Regiment na akanba cheksul thoranga loinana ngakseli hairi makhoina mafamadu mikumna homsingna leiduna lamdamadu gi parja singbu ngakseli Uyung makhong asi chingdagi khara lapthok laga leba mafamni miyamna thoidokna kiningai oide mafam asida masak khangdaba miyoi sing sangsilokpa ngambagi oithokpasu leite hairi Army abasung CRPF na mafam adudagi singkhong phawba numidang athengba phaw patrolling chali mafam asi security force na mapung phana ngak seliba mafam amani jila asigi superintendent of police na miyamda aki akhang leitana pungning leitana leinabasu appeal tawrakli
Nipan Suba Armed Forces Tigi Thauram ngasi Manipur Rifles ki Banquet Hall da pangthokli Thauram asida Mukhya Mantri Nongthomam Biren Singh athoiba mitunglen oina saruk yari Thauram asiga mari leinana ex servicemen gallantry phangraba veteran sing amadi Virinari Singh da kudolpot piduna ikai khumnaba utli Ketrimayum Yaima and Thambal Memorial Lifetime Achievement Award lisingani kunmari Dr. Chongtham Zamini Devi da ngasi khusinaragani Ketrimayum Yaima Memorial Trust na sinba Ketrimayum Yaima gi samatra ni pan suba mapok kumon nga madilena Padma Turiel gi hi honba lairi ki translation su phongani Loktak Pat ki ningtham thada saktaraba uchek singi masing thibagi thabak tha asigi kunda pangthoklagani masigi damak Ningthoukhonggi Mangol Mangi College da motivation camp ama tha asigi taratagi taramapal phawa pangthokani thauramasi Indian Bird Conservation Network Manipur Loktak Development Authority amasung Directorate of Environment and Climate Science na puna sinbani thauramasida Loktak Pat ki akoibada leiba NGO sing amasung awangba thaki mahilosang singsu saruk yagani tabiriba pawasi Akaswani Imphal dagini Assam da Laurok Kumai Maga Vihu Bongal Vihu Hara Kangnaba Kumai asi Harau Tayambaga Lunana Sayasigi Ahanba Kumai in the Pangtokli Kumayasi Numit Nini Jumna Pangtokani Masida Mahimorong Jumna Bamasuk Nungayai Panaba Ishwar da Taunigani Kumayasina Dharmazati Kayabu Amato in the Punchinduna Tamli Kumayasi Tamil Nadu da Su Pongal Haina Pangtokli Panjab Tana Lori Haina Pangtoknai Amasung Awang Bharatana Makar Sankranti Haina Kumayasi Pangtoknari Assam da Maga Bihu Manungda Miyamna Puna Chak Saminay Amasung Kumayasigi No Muwalingai Numitagi Numidangi Matamda Mai Taduna Mayamna Harau Nungaiba Pongdoknai Telangana da Makar Sankranti Bu Vogi Haina Numithumni Chupna Pangthokli Kendragi Commerce Amasung Industry Mantri Piyush Goyal na hairi Gehu Cheng Chini Amasung Tilhau Mapal Lebakta Thadokpata Thamliba Athingba Lokthoknaba Sarkarna Khanaba Leite Nai Delhi da Sri Goyal na Paumising da hai Gehu Amasung Sini Mapal Lebaktagi Pusilaknaba Thorangsu Tangai Phadaba Leite Masi Sarkar asina Nomuda Tangai Phadana Changba Polam Kharada Mapanda Thadokpa Thingjinkibadagini Masina Lanai Kaithel Singh dasu Pochegi Mamal Singh Sang amada thamle Mantri na hai Sarkar asina Lebagasigi Marup Oriba Lebak Indonesia, Senegal amasung Gambia gumbada makhoigi tangai padanaba chinjak sing awat palebadagi mateng pangli Bapal Thauram Mantri Dr. S. Jensakar numit nini gi khongchatta ngasi Iran da chalagani maki khongchat manung asida lebak anigi marakta awangba thaki mifam pangthoktuna tengbang nanaba wafam kaya khanaragani Sri Jaishankar na lebadugi Foreign Mantri Dr. Hossein Amir Abdullah hinga unaduna lebak anigi matangda amasung malemgi wafam kaya khanaragani Mapal Thauram Mantraloy na thokpa chirol amada hai khongsadasigi manungda rajniti gi oiba tengbang pinaba lambi thongni thaurang sing amasung miyamgi marakta mari hena fagadhanaba wafam sing maruina khanagani Uttar Pradesh ki Ayodhya da Ramgi Mandir da Ram Lala gi Pran Pratishtha gi thauram pangthokadaba nakchilakpaga loinana Mukhya Mantri Yogi Adityanath ki lamjing makhada Ayodhya bu samgat sagatpagi thabak leptana paikhatli Maragasida Nationalist Muslim Organization Muslim Rashtriya Manch MRM na hairi Muslim Singh Sad Humbudra Marina Ayodhya da Ram Mandir Sabada Nungaiba Poi amasung Narendra Modi Bulaibaka Sigi Khwadigi Mai Pakwa Pradhan Mantri ni haina lawi Cherulamada hai MRM na chathakiba Sarbeda Mipum Khudingmaki Thamoi Bhagawan Ram lei Sarbe sigi matungina Olemans Molanas amasung Birodi Luchingbada Makhoi ki kanabagi yengduna Ram Mandir Sabagi mayokta leiriba asi Islam Dharmana yaningde Aduga Musalman Singh Sada Humbudana Narendra Modi Sarkar da thazaba thamli Cherul aduna makata na hai Modi Sarkar gi makada mipum khudingmak aso engam yauduna leiri amasung punamangna sap manana khudong chaba phangli aroibada maroiba pau amuk hana Congress ki Bharat Joro Nyay Yatra Thobal Jila gi Khongjomdagi AICC gi President Malik Arjun Kharge na lamtharagani Mukhya Mantri Nongthomam Biren Singh na ngasi Handakta Bisnupur Jila gi Akasogi Kunja khara laikidaba aduga mari leinana makhoigi imung manunggi miyoi sing amadi kunja singa unagani hairi Bisnupur Jila gi Uyung Makhongda Khulai Paiba Kuki Leishinba Leite mafam aduda CRPF amasu manga suba Sikh Regiment na akanba cheksel thoranga loidana ngak seli haina SP Bisnupur na khangalakli amasung leibagasigi rajya kayada ngasi laurok kumai sing pangthokli pauloijare